huzik Manipur mai chai natra Manipur ne nungshibra mai party ne nungshibra hang question si yam hangwe wen thajda nam thong ang tok ta de koi thajda ba pai di leitre ji ko kamai te hon de ko village volunteers ko ima pa mera pa bi ko mata ngai amai yang thuna se rocket science la chang do ti rocket cha ba chang do paisa 1% mo chang we Manipur gi nang na sa je nganu ne khan bam da ka le ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ 28 ꯄꯣꯗꯀꯥꯁ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯏꯄꯤꯁꯣꯗ 1ꯁꯤꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯣꯖꯥ ꯄꯥꯎꯖꯦꯜ ꯆꯥꯎꯕ ꯑꯣꯖꯥ ꯄꯥꯎꯖꯦꯜ ꯆꯥꯎꯕꯕꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤꯀꯣ ꯑꯩꯈꯣꯏꯁꯤꯗ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀ꯭ꯋꯦꯁꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯥꯛꯆꯒꯦꯕꯀꯣ ꯍꯥꯏꯗꯤ ꯃꯊꯪꯒꯤ ꯃꯅꯤꯄꯨꯔ ꯏꯂꯦꯛꯁꯟꯁꯦ 2027ꯗ ꯇꯥꯕ ꯃꯥꯜꯂꯦ ꯁꯤꯒꯤ 2022 ꯏꯂꯦꯛꯁꯟ 27ꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯒꯦꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯍꯥꯏꯗꯤ ꯚꯣꯠ ꯊꯥꯗꯗꯕꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯩ ꯈꯪꯖꯤꯜꯂꯒ ꯊꯥꯗꯒꯗꯒꯦ ꯍꯥꯏꯁꯦ ꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯨꯕ ꯃꯤꯍꯨꯠꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯦ ꯁꯤ ꯂꯣꯏ ꯈꯪꯉꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯗꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯇꯔꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯁꯤ ꯄꯣꯠꯁꯦ ꯂꯩꯍꯟꯗꯣꯏꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩ ꯈꯪꯖꯤꯟꯕ ꯃꯊꯧ ꯇꯥꯒꯦꯗꯣ ꯍꯥꯏꯐꯦꯠ ꯊꯝꯕꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯀ꯭ꯋꯦꯁꯟꯁꯦ ꯃꯁꯤꯁꯦ ꯑꯦꯚ꯭ꯔꯤ ꯌꯨꯠ ꯍꯥꯏꯇꯥꯔꯦ ꯅꯍꯥ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯃꯁꯥꯗ ꯍꯪꯖꯒꯗꯕ ꯀ꯭ꯋꯦꯁꯟ ꯍꯥꯏꯅ ꯂꯧꯋꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯏ ꯅꯠꯇ꯭ꯔꯥ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯏꯁꯦ ꯊꯥ 3 ꯁꯨꯖꯜꯂꯛꯑꯦ ꯁꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝꯅꯦꯕ ꯃꯤꯆꯝ ꯍꯥꯏꯇꯥꯔꯦ ꯐꯣꯔ ꯗ ꯑꯦꯚ꯭ꯔꯤꯗꯦ ꯄꯔꯁꯟ ꯅꯣꯡꯃꯒꯤ ꯇꯥꯜꯂꯒ ꯁꯨꯔ ꯆꯥꯖꯕ ꯃꯤ ꯃꯌꯥꯝ ꯑꯗꯒꯤ ꯂꯧ ꯁꯨꯕꯗ ꯑꯣꯏꯒꯦꯔꯥ ꯀꯥꯞꯄꯛꯑꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯚꯥꯏꯂꯦꯟꯁ ꯊꯣꯛꯑꯦ ꯍꯥꯏꯕꯒꯨꯝꯕ ꯏꯚꯟ ꯐꯥꯔꯃꯔꯁ ꯑꯥꯔ ꯅꯣꯠ ꯁꯦꯐ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯌꯥꯎꯕ ꯆꯠꯂꯤꯕ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯦꯅꯤ ꯌꯨꯠꯁ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯪ ꯍꯧꯖꯤꯛꯀꯤ ꯇꯤꯟ ꯌꯣꯠꯊꯔꯀꯥꯟꯁꯤꯗ ꯉꯁꯥꯏ ꯋꯥꯍꯪꯁꯤꯡꯁꯤ ꯏꯁꯥꯗ ꯍꯪꯖꯕ ꯃꯊꯧ ꯑꯃ ꯇꯥꯔꯦꯕ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLAꯁꯤꯡꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯊꯪꯗꯁꯨ ꯀꯥꯒꯗ꯭ꯔꯥ ꯑꯃꯨꯛ ꯈꯟꯕꯒꯤ ꯀꯩꯅꯣꯝꯇ ꯂꯩꯌꯦꯕ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯤꯡꯁꯦ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯕꯗꯣ ꯍꯦꯛ ꯂꯣꯏꯈꯤꯕ ꯈꯨꯗꯛꯇ ꯊꯥ ꯑꯃ ꯂꯩꯔꯒ ꯑꯗꯨꯝ ꯍꯣꯡꯈꯤꯗꯧꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯕꯅꯦ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯗꯣꯏꯅꯦꯍꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯕ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯁꯦꯝꯃꯛꯀꯗꯕꯅꯤ ꯑꯩꯈꯣꯏ ꯅꯠꯇꯦꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯀꯥꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯃ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯁꯤ ꯀꯥꯒꯗ꯭ꯔꯥ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯊꯣꯛꯂꯛꯈꯤꯒꯗ꯭ꯔꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏꯗꯣ ꯑꯗꯨꯝ ꯃꯣꯏꯁꯨ ꯍꯥꯟꯅ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯒꯦꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯄꯥꯋꯔꯒꯤꯗꯃꯛꯇ ꯊꯣꯛꯀꯦꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯑꯩ ꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯩ ꯁꯦꯝꯗꯣꯛꯀꯦ ꯑꯍꯣꯡꯕ ꯄꯨꯔꯛꯀꯦꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯀꯩ ꯈꯟꯕꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯅ ꯃꯊꯧ ꯇꯥꯏꯁꯦ ꯁꯟꯁ ꯑꯣꯐ ꯗ ꯁꯣꯏꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯄꯥꯔꯇꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐ꯭ꯌꯨꯆꯔ ꯌꯦꯡꯗꯕꯤꯗ ꯑꯩꯁꯦ ꯃꯤ ꯑꯃꯅꯤ ꯑꯥꯏ ꯑꯦꯝ ꯑꯦ ꯃꯦꯟ ꯐꯥꯔꯁ ꯕꯠ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯃꯥꯒꯤ ꯄꯥꯔꯇꯤꯅ ꯃꯃꯥꯡ ꯊꯥꯔ ꯆꯠ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯥꯒꯤ ꯄꯥꯔꯇꯤꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯪꯕ ꯀꯣꯏꯁꯟ ꯑꯃꯗ ꯁꯤꯁꯤ ꯌꯥꯝꯅ ꯍꯪꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯦꯟꯗꯦꯠ ꯑꯃ ꯄꯨꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯁ ꯑꯣꯏꯒꯦ ꯍꯥꯏꯗꯅ ꯚꯣꯠ ꯂꯦꯞꯆꯔꯤꯅꯦ ꯁꯄꯣꯖꯦꯠꯂꯤ ꯃꯅꯨꯡꯗꯕꯨꯗꯤ ꯀꯩꯅꯣ ꯂꯩꯔꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯌꯥꯝ ꯃꯥꯜꯍꯟꯗ꯭ꯔꯥ ꯃꯄꯥꯟ ꯊꯣꯡꯕꯗ ꯃꯥꯜꯍꯟꯕꯁꯦ ꯀꯗꯥꯏꯐꯥꯎ ꯃꯥꯟꯒꯦꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯍꯪꯕ ꯌꯥꯔꯦꯕ ꯅꯣꯏ ꯀꯩꯗꯧ ꯂꯩꯔꯤꯒꯦꯅ ꯑꯩꯈꯣꯏ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯊꯣꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯅꯒ ꯗꯦꯜꯂꯤ ꯆꯠꯈ꯭ꯔꯤꯁꯦ ꯃꯣꯏꯁꯨ ꯈꯪꯅꯤꯡꯉꯛꯄꯅꯤ ꯅꯣꯏ ꯑꯥꯠ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯃꯣꯏꯁꯨ ꯄꯣꯛꯂꯛꯄ ꯐꯤꯕꯝꯅꯦꯕ ꯃꯔꯝꯗꯤ ꯏꯠꯁ ꯑꯕꯥꯎꯠ ꯍꯥꯏ ꯇꯥꯏꯝ ꯃꯅꯤꯄꯨꯔ ꯊꯥ 3 ꯃꯩ ꯆꯥꯜꯂꯀꯥꯟꯁꯤꯗ ꯅꯣꯏꯁꯦ ꯐꯔꯤ ꯑꯗꯩ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯗꯨꯝ ꯁꯤꯆꯨꯋꯦꯁꯟ ꯐꯔꯤ ꯈꯣꯠꯂꯤ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯀꯥꯏ ꯊꯥꯖꯕꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯉꯛ ꯌꯧꯔꯀꯥꯟꯁꯤꯗ ꯄꯨꯊꯔꯀꯥꯟꯁꯤꯗ ꯁꯣ ꯋꯤ ꯑꯥꯔ ꯁꯣ ꯃꯆ ꯗꯤꯞ ꯏꯟ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯃꯅꯤꯄꯨꯔꯁꯦ ꯍꯟꯗꯛ ꯈꯪꯉꯝꯗꯕ ꯂꯝ ꯑꯃ ꯍꯥꯟꯅ ꯑꯣꯏꯔꯝꯕꯁꯦ ꯋꯥꯔꯜ ꯒ꯭ꯂꯣꯕꯦꯜꯂꯤ ꯈꯪꯉꯕꯅꯦ ꯕꯠ ꯀꯔꯤꯒ ꯃꯔꯤ ꯂꯩꯅꯍꯟꯒꯦꯕ ꯍꯥꯟꯅꯗꯤ ꯁ꯭ꯄꯣꯔꯠꯁꯀ ꯃꯔꯤ ꯂꯩꯅꯔꯝꯕ ꯐꯖꯕ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯔꯝꯕꯅꯤ ꯅꯥꯎ ꯏꯠꯁ ꯋꯤꯠ ꯑꯦꯊꯅꯤꯛ ꯚꯥꯏꯂꯦꯟꯁ ꯁꯤ ꯐꯖꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯀꯥꯟꯗꯗꯤ ꯗꯦꯟ ꯌꯨ ꯀꯣꯜ ꯑꯋꯥꯔ ꯁ꯭ꯇꯦꯠ
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯕꯁꯤꯡꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯂꯩꯕꯥꯛ ꯈꯟꯕ ꯃꯔꯩꯕꯥꯛꯀꯤ ꯅꯤꯡꯕ ꯃꯖꯥꯇꯤꯒꯤ ꯃꯥꯏ ꯃꯐꯨꯔꯨꯞꯀꯤ ꯅꯤꯡꯕ ꯀꯥꯡꯕꯨꯅ ꯍꯦꯟꯅ ꯂꯧꯕ ꯌꯥꯔꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯁꯨ ꯍꯧꯖꯤꯛ ꯑꯩ ꯃꯅꯤꯄꯨꯔ ꯐꯥꯔꯁ ꯍꯥꯏꯔ ꯀꯥꯟꯗ ꯀꯨꯝꯊꯕꯤꯔꯕ ꯒ꯭ꯔꯥꯎꯟ ꯑꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯎꯕꯤꯔꯣ ꯁꯣꯝꯗꯤ ꯊꯧꯕꯥꯜꯗꯗꯤ ꯃꯣꯏꯕꯨꯡ ꯈꯣꯡꯉꯒ ꯊꯤꯅꯔꯦ MLA ꯃꯟꯇ꯭ꯔꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯣ ꯇꯧꯗ꯭ꯔꯅꯦ ꯅꯣꯏꯁꯨ ꯎꯔꯝꯃꯅꯤ ꯃꯣꯏꯕꯨꯡ ꯈꯣꯡꯉꯒ ꯊꯤꯕꯗꯣ ꯑꯗꯨꯗꯕꯨ ꯏꯀꯥꯏꯗ ꯇꯥꯔꯒꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤಷꯤꯌꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯒꯨꯟꯁꯦ ꯃꯥꯒꯤ ꯏꯀꯥꯏꯕ ꯈꯪꯗꯕꯁꯦ ꯁꯤꯅꯦꯅ ꯍꯥꯏꯅꯩ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯇꯥꯡꯈꯨꯜ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯇꯥꯃꯣ ꯖꯁꯇꯤꯟ ꯃꯥꯅ ꯍꯦꯛ ꯐꯥꯒꯤ ꯇꯧꯋꯦ ꯃꯤ ꯈꯔꯗꯤ ꯏꯁꯣꯔꯅ ꯏꯀꯥꯏꯕ ꯌꯦꯟꯕ ꯀꯥꯟꯗ ꯃꯣꯏ ꯇꯣꯏꯂꯦꯠꯇ ꯆꯪꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤ ꯃꯔꯝꯗꯤ ꯃꯣꯏꯗ ꯁꯨꯝ ꯌꯦꯜꯂꯛꯄꯗꯣ ꯃꯊꯧꯅꯥ ꯌꯦꯜꯂꯛꯄ ꯑꯗꯨ ꯂꯩꯕ ꯀꯩꯀꯩ ꯁꯨꯝ ꯌꯦꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯌꯦꯜꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯃꯣꯏꯁꯦ ꯇꯣꯏꯂꯦꯠ ꯆꯪꯉꯦꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯦꯅ ꯑꯗꯨꯅ ꯁꯝ ꯄꯤꯄꯜ ꯑꯥꯔ ꯅꯦꯆꯔꯦꯂꯤ ꯂꯥꯏꯛ ꯗꯦꯠ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯄꯣꯂꯤꯇꯤꯛꯁꯇꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯀꯩꯅꯣ ꯏꯀꯥꯏ ꯈꯪꯗꯕꯁꯦ ꯎꯔꯔꯣꯏꯒꯦ ꯍꯥꯏꯅ ꯎꯁꯟꯅꯗ꯭ꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯈꯪꯗꯕ ꯅꯠꯇꯦ ꯎꯔꯔꯣꯏꯅ ꯎꯁꯟꯗꯕꯅꯦꯕ ꯑꯗꯨꯗ ꯃꯣꯏꯅ ꯊꯥꯖꯕ ꯊꯝꯕꯤꯌꯣ ꯊꯥꯖꯕ ꯊꯝꯕꯤꯌꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯕ ꯊꯝꯅꯕ ꯊꯕꯛꯇꯣ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯇꯧꯕꯤꯔꯛꯇꯦꯕ ꯍꯥꯏꯗꯤ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯃꯤ ꯍꯧꯖꯤꯛ ꯀꯔꯤꯕꯨ ꯇꯧꯔꯤꯒꯦꯅꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯇꯣꯇꯦꯂꯤ ꯑꯣꯄꯣꯖꯤꯠꯅꯦꯕ ꯍꯧꯖꯤꯛ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕꯗꯣ ꯑꯩꯈꯣꯏꯅ ꯐꯪꯉꯦ ꯍꯥꯏꯕ ꯌꯥꯏ ꯉꯁꯥꯏ ꯑꯩ ꯀꯝ ꯕꯦꯛ ꯇꯨ ꯌꯣꯔ ꯐꯥꯔꯁ ꯀ꯭ꯋꯦꯁꯟ ꯃꯔꯝꯗꯤ ꯄꯣꯂꯤꯇꯤಷꯤꯌꯟ ꯐꯠꯇꯦꯅ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯗꯨꯝ ꯈꯨꯠ ꯊꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯇꯠꯇ ꯇꯤꯟ ꯁꯤꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯇꯥꯖꯩꯌꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯔꯛꯏꯁꯤ ꯀꯩꯅꯣ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯨꯕꯩꯅꯦꯕ ꯑꯣꯐꯀꯣꯔꯁ ꯁꯦꯛꯁꯟ ꯈꯔꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯈꯔ ꯑꯃꯗꯤ ꯊꯥꯗꯔꯝꯃꯣꯏ ꯃꯦꯖꯣꯔꯤꯇꯤꯗꯨꯗꯤ ꯊꯥꯗꯔꯤꯅꯦꯕ ꯁꯣ ꯃꯦꯖꯣꯔꯤꯇꯤꯗꯨꯅ ꯄꯨꯈꯠꯂꯤꯕ ꯃꯤꯗꯣ ꯃꯥꯅ ꯃꯁꯥ ꯀꯩꯀꯩ ꯈꯜꯂ ꯀꯥꯟꯁꯤꯗ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯂꯩꯊꯣꯛꯑ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯚꯣꯠ ꯊꯥꯗꯔꯤꯕ ꯃꯤꯁꯦ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯕ ꯋꯥꯍꯪ ꯑꯃ ꯍꯧꯔꯦ ꯚꯣꯠ ꯊꯥꯗ ꯇꯥꯔꯒꯗꯤ ꯃꯊꯪꯗ ꯀꯃꯥꯏꯅ ꯊꯥꯗꯒꯅꯤ ꯍꯪꯕ ꯃꯇꯝ ꯌꯧꯔꯦ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯉꯁꯥꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗꯗꯤ ꯑꯃꯨꯛ ꯀꯥꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯁꯤꯗꯅꯦꯕ ꯌꯦꯡꯒꯗꯣꯏꯁꯦ ꯕꯤꯀꯣꯁ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯃꯦꯃꯣꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯌꯥꯝ ꯇꯦꯜꯂꯦ ꯑꯩꯈꯣꯏꯁꯨ ꯄꯕ꯭ꯂꯤꯛ ꯃꯦꯃꯣꯔꯤ ꯇꯦꯟꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯃꯨꯛ ꯀꯥꯎꯕ ꯌꯥꯏ ꯀꯔꯝ ꯀꯥꯟꯗꯅോ ꯍꯥꯏ ꯀꯥꯟꯁꯤꯗꯤ ꯅꯣꯏ ꯆꯥꯛ ꯆꯥꯅꯤꯡꯉꯕ꯭ꯔꯥ ꯑꯗꯒꯤ ꯁꯥ ꯆꯥꯅꯤꯡꯉꯕ꯭ꯔꯥ ꯍꯤꯗꯥꯛ ꯊꯛꯅꯤꯡꯉꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯅꯤꯡꯉꯕ꯭ꯔꯥ ꯊꯥꯏꯂꯦꯟ ꯆꯠꯅꯤꯡꯉꯕ꯭ꯔꯥ ꯀꯥꯏꯅ ꯂꯩꯅꯀꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯒ꯭ꯔꯦꯗꯁꯦ ꯑꯞ ꯁꯨꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯥꯏꯅꯗꯤ ꯂꯨꯄꯥ 500ꯗ ꯌꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯥꯏꯂꯦꯟ ꯇꯤꯀꯦꯠ ꯀꯛꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯌꯥꯎꯅꯔꯦ ꯍꯥꯏꯕ ꯑꯩꯅ ꯇꯥꯖꯕꯅꯤ ꯑꯗꯨ ꯐꯅ ꯌꯦꯜꯂꯦ ꯍꯥꯏꯅꯔꯕꯅꯤ나 ꯃꯌꯥꯝꯒꯤ ꯄꯩꯁꯥꯒꯤ ꯆꯥꯡꯁꯤ ꯁꯨꯝ ꯋꯥꯡꯈꯠꯂꯛꯑꯕꯅꯤꯅꯀꯣ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯈꯪꯉꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯚꯥꯏꯂꯦꯟꯁ ꯌꯥꯝ ꯑꯦꯛꯁꯄꯦꯛ ꯇꯧꯑꯦ 2027ꯒꯤ ꯚꯣꯠꯁꯦ ꯚꯥꯏꯂꯦꯟꯁ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏꯅꯨꯡ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯇꯧꯅꯔꯤꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯗꯅ ꯍꯣꯏ ꯁꯣꯝꯗ ꯒꯣꯔꯃꯦꯟꯅꯕꯨꯗꯤ ꯄꯨꯈꯠꯂꯛꯑꯣ ꯍꯥꯏꯔꯤ ꯄꯨꯈꯠꯂꯣꯏ ꯂꯧꯔꯛꯏꯁꯤ ꯀꯨꯏꯔꯦꯕ ꯍꯧꯖꯤꯛꯐꯥꯎ ꯀꯅꯥꯝ ꯄꯨꯈꯠꯂꯛꯇꯦ ꯑꯍꯥꯟꯕ ꯈꯔ ꯊꯝꯕ ꯈꯔ ꯅꯠꯇꯅ ꯑꯗꯨꯁꯨ ꯑꯇꯩ ꯀꯥꯏꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ 35ꯁꯤꯡꯁꯤꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯊꯤꯡꯒꯠꯂꯛꯀꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯈꯪꯒꯅꯦꯕ ꯀꯩꯒꯨꯝꯕ ꯊꯤꯡꯒꯠꯂꯛꯇ꯭ꯔꯕ 2027ꯒꯤ ꯚꯣꯠꯁꯦ ꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ AK ꯀꯥꯞꯁꯤꯜꯂꯛꯑꯦ ꯍꯥꯏꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯋꯥꯔꯀꯔꯗꯨꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯃꯦ ꯍꯥꯏꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯃꯌꯥꯝ ꯑꯃꯒꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯐꯥꯎꯋꯦ Marathakna, I like to thank our today's episode sponsor, Lubii Cake. Any of these in Lakmatamda, Mayamna, Lubii Cake, order to be Yarani. Aduga Moise, cupcake, however, wedding cake, Haba, Lemak Evalu, and then flavors to Lemak Evalu, a Sana to put of a food flavor or like first or red velvet or anything on a palm to order to be. And we have to have I recommend it. Moy like from cinema outlets in a Khana or Kai Kanchapur, the label. Aduga Moy official page, Instagram, the Lubii Cake, and go check out. You can talk about Kaisigi, Lubii Cake, now Lubii Camp, the very now sing na order to be Matanda, delivery say free or living hands to hydrate. Yang Lungai coaching PMN, Aduna Naktan Awal of orders to order to be a god, enjoy to be a vacation young company. Now let's get back to the video. Jana had Manipur is a Manipur na arang
ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯩ ꯊꯥꯒꯠꯂꯛꯄꯗ ꯃꯣꯏ ꯎꯕꯗ ꯗꯦꯠ 25 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯄꯤꯈꯤꯕ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯇꯧꯕꯤꯗ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLAꯁꯤꯡ ꯑꯗꯩ ꯃꯣꯏ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯦꯞꯍꯜꯂꯣꯏ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯗꯣꯀꯣ ꯂꯦꯞꯍꯟꯕꯁꯦ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯌꯦꯡꯀꯥꯟꯗꯕꯨꯗꯤ ꯃꯣꯏꯅ ꯊꯤꯡꯕ ꯌꯥꯔꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯃꯣꯀ꯭ꯔꯦꯁꯤꯁꯦ ꯆꯠꯅꯕꯅꯤꯅ ꯑꯗꯨ ꯇꯁꯦꯡꯅ ꯉꯝꯈꯤꯗ꯭ꯔꯥ ꯃꯣꯏ ꯀꯩꯒꯨꯝꯕ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤꯀꯣ ꯗꯦꯠ 25 ꯐꯥꯎ ꯃꯅꯨꯡꯁꯤꯗ ꯇꯁꯦꯡꯅ ꯊꯤꯡꯕꯁꯦ ꯉꯝꯒꯗ꯭ꯔꯥ ꯃꯣꯏꯁꯦ ꯂꯦꯞꯍꯟꯗꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯀꯃꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯊꯧꯅꯥ ꯂꯩꯕꯁꯦ to participate in that particular race haitare to participate in that particular arena lamjen chen mangam gi thona je ai thagale manam di ma first oigera second tagera third tagera last bu tagera but lamjen chen mangam bai thona ai thagale nakanda kuba khu mi sing na di yam yam ne but lamjen chen mangam gi thona dane youth of manipur je ama oigera mo oigera moi lamjin chen mangam gi thona ama le na ina loy moi unare adna masi je mathau tar ran ju khalle hai ba thadi makoi da political oiba linkage natraga hana le rim organization sing siga link up se leite moi da su yamna independent oin tawi adu moi gi transparency je financial transparency leje nahan ticket ka isale bi su sam sana ka asapne kan hai crowd funding su moi ulli aduna moi se youth of manipur hajen Manipur ki youth the future lay akhoi gi matam loi ne adagi MLA hujik lay sing je han noi mo atani khara am de amra tra how long can they fight in a political arena masam su thadok bai khangre ko adu ain laksing point ti youth sing sina akhoi heng sumain to no vote ta pesa loroi si akhoi vote ta achum mi thagat si at least ngam da ta su try to si train nam lak si mizo national front ki toiba mizoram da tori si YCM ta koi gi young mizo association to moi gi le committee myam phajana moi control to hai ta ana bhole pa da pesa sangan de sigu mama mangla na mamang kan sida aphaba achumba leba ki khanba party na second thamta ga su mari ba mafur majati na hana ningjaba adu mi ma thagat pa bandi mathangi 2027 gi vote sida yamna mathok ta rank khale and youths have a very large part to play kari no kana chai try pan helaba ngatane hojik chai tram ri su mi sing su mathang thada ba yarne natra drama su sing su aduna adugi potu ki khudong sa adu laina ba naha sing sidadi instill to mathau tai masi instill to se noi na su mathau ta rank khali at the same time youth of manipur gan le mo group sing sina su mayam da kha publicize to ta ga of course koi lambi do there will be a silver lining behind that very dark cloud haidare aduna lakadoriba 2027 election sida haidi youth of manipur khatang natana praja mayam gisu haidi question hangba ya isa isa da adum wahang hangjaba ya matam oiraklabra haibadu haini habadi koina thadar gadorba haidi thagat gadorba mi hutse haidi aphaba na karamano khatamna karamano habdu khandokpa gi matam do oire e haina khale isa isa da hangbiyo question se aduga mathang da lakni ma question se youth ki matang su related oiba ko da haidi aina ngasai su mamam su isa na da haidi do youth haibasida youth hujiki generation se hoje understand tawraga leireba hoi hujik crisis se thoise adu pikli ba ngang se hujik inkhalai ba ngang se macha macha hin understand ke su tawdriba potne ba adu moi gi kahani moi mentally conceive tawreba haidi hujik thoiba crisis se nomai kapna bagi ni lan tawbagi ni adagi di aina su aina like Facebook ta thena jabada ngang kappa tear gas mo konta bagi adagi di angang sin nomai kapna ba sana ba haidi negative impact kama moi da lak bagi mami mata bu uzeba si se moi matam ama da di akhoi future generation have do oirakadoi ba future pillar do oirakadoi ba adna wave se haidi si generation se mang do rabra na traga yamna land violence ki wakhan da lei do rabra adagi ti si gi lairak ta ga di ko manipur se karam philom da lei ni habado ozana be thambiram masi ge conflict situation ama leita ga di conflict ki magi tongan ba effects saibata conflict children guidelines koi trauma stress more mental gi level issue me am le pe sigi jo koi na su hangadam ne why this particular war haigera or masigi violence tha mari sum chathale kari maram gi non angang sing rang hai na jigi bem hai maina yum mo da tear gas capsule len to do na han adu le angang sing le khang ne mamit ma pang ba ya da ko am to ina so obviously they will have some scars haitare mental scars
Sigidi akoina expert nate. Sigi laiba psychologist, clinical psychologist kind laiba ko laiba myam counselors laiba singse. Masi yam thau ta rank le. Maramdi akoina toriba education system sida only basic A B C D khak tambiba na taw. Moida therapeutic oiba yawa. Akoigi learning process ama method ama. Especially post or during violence. Ladies the school things na karam ba me employed or kans the magi lady bas hatra sing marks the kari problem lege moise violent or bra magi pattern hong bra counseling to na kai ke coin to khuli han mama pa da khang da sing mama pa da hang ba aduna tongan ma system amada hojikti tawum thau tar right kali because akoi education system itself is archaic ari ba outdated we mo su wore hojikani tongan ba makhal lamagi mayam gi system yam sanamne akoi school dress hetabi edu to the norms kyam kon tham da ba angang wata let them grow freely yoling pujala kan sida ke do gi akoi ne oning ba photo akoi ne tamanning ba saireng adu kak tamala tar ga to do ji kain na education system itself mase india gi wena ju achobo soe na myam khangai sing hai wani ai yam kan khangban te but at the end last lak kan da akoi na angang wori ngai da di ima ibel sing na abo khoi na bu khoi na mayam na akoi je wari libi moral oiba wari haitane ko adugi wai sin wai nungai wali kan phunga wari kan libi kan sida khoi asina sigini sumain tawone noi chin tv ade ko chin tv sumain tawwa noi sumain tawwa ya de ko sumain tawwa miwe ba sin nungshiu thang bai patte du to leidna adu gum mayama khoi gi informal education ama pili masi informal education sina mi ma oiba kan di sina hayeng yamna hena mongonda matik sa haitare maramdi akoi tami class 10 election kyam tam ngam dina loi khangabra ne phebo matra khara tane puja to but hujiki alaman tambi moral lessons mi ma kamai oiga how to be a good human being has the quite a aruba lesson like kaleba so maside ko myam chang hona phai hen khanje education system na meeting changi ba ko hadi si achoba para mo rakata high education systems na so para mo for example put counselors in schools school counseling kham thambiyo matam se because private school law is pesa already law is not right admission matam da policing manga tra they are saying that it's for school infrastructure out angang sing ji ko to mental infrastructure the phanana lupa la manga tra de to piuna counselor kham wire kansta it's pure business we know that adu ta su kitang khanbi the kansta for the youths for the angang sing ji khanbi kansta kitang su lebang sa tan phaina ade mathang question se ko akoi manipur government na yang de khorok matam de ne the 3 gi din de oi do mare internet ban to san gyuse 5:28 pm na mo ade ban to raga mu ko na wifi mu thai ko aduga arang de gi mu loi mak yahndri ne che ma akoi government ki wahi de si se yang control to ba khot ba adi fake news han to do thing na ni khona ni map hai la si situation se taseng na thing mani na khangadra na traga akoi si se arang ba pau jo ina thaja ba gi pot ma la ka ta kamai to ni si se koi kham see internet later ojik irang dum thoi pam do myam dum uri koina natra worse has happened internet ban toy manung natro thoi myam du control to ngam gi brawa akoi gi tongan ba viral video myam thok du control to ngam gi brawa government na no angau tai si myam natra mom na kan de aduna akoi na in this modern age modi na haiba digital india hailana digital india is the manipur is the thamari digital ohen da bai di moi masagi policy sida thajda ba tadro maram di communication gi model je hojik di digital world ne gpay nang keno kakpo agera nang health agera akoi na we are used to that loi khanga bane ba adu yaw di hingba yadra bane ba so akoi gi basic oriba instrument ama lothok ita ga di amam da haita di hojikan di nangi right to life nang chakchar no haiwa samane nang thawuk to no haiwa chaman do ne aduna communication haiba si tawra kan de ne mingon da khangan mangam do je for example kamai no hai kan police station thol statement nama sumain to na tonga am sandore thaja begin hoina mana puthok to press list to police station manung da ye thamta re ke kan do yohon do na tro yohon do model do muthal kita ga de ke kan do ge thok adu da pangi wai ne na tro aduna
internet haibidi sung tawrangmoidabani kenose kasu yam globally si yaw pot among nate yamna mi gi right to life right to akogi information mat bane sida aduga thaina su tawbi mon su haigi bane akogi mi gi hol aloyam da ya yam kan bi mon ko jëm oza professor ma hay ai di request to chief minister da matam da internet se thingbi gino adum thabiyo manam di rumors control to aduna line misinformation control to aduna line adu targeti mi singsu thabak to tawsu yarni and they'll keep themselves busy problem mayam so haidi sidagi online job tawba ko work from home tawba mayam se yam problem yam thokhiba adagi wifi ya aina habidi aina haini se like wifi ka tang ya halaga mobile data thingbagi reason se yam unreasonable oi boina uzayeba haidi wifi ya ba haise adum chak manarabane ba haidi akoi hojiki in manipur sida na trasu lebak loimak ta youth sine ba yamna active oi je ado youth sing loimak paina ra galere social media sing youth sing side sine ba mayamna tawnari ba mayam se active oina dana ado youth sing sine wifi samna samma loi paina ra galere ado di in mobile data thingbagi internet thingbagi kai value lebiki sine aina haini sisu adagi thinge hairaga su control tawine hai lan crisis ama thoaga mobile data internet thing goza have reason je maram je suk lai de mari suk lai de internet thing bagi sine ga na chobong oi hela ko adagi aina thing ga gi bada kaino no mai kapna gi base no mai kapna gi matam da mi se si bagi exactly masing si di khoi wifi paina ba mi sing di khanga ba ko pau du su hayak ta ba yawe ba adoi ta ga di akoida doubt ama lejare ba government sina akoida chinthi ra ira haidi aron do thamjalira akoi praja myam se phajan na ba tawra ira habagi haidi doubt to khoi sa praja myam se priya ko haidi khangna daw le bane ai amana wifi ba ra yeng ba se ai surrounding environment to loi ma haidi ne ba pau internet te sumaina khoi ure video so upload dum tong na ra me ba hanani mai sin mai ure do pau de sumaina haidi haibugum ba koida yamna doubt le han ba thaja da na bagi ma chak mo hen ba se sumaina tawbi ra khi ba matam da aduna moina hujik su dum marang su pau merena thazaba thamiyo hai do dugma me am do leigrabani na khoida kahani thazaba na bagi ma chak mo hen bi bado aduni oi fis the si matang da mo kan wi jela kan da chief minister is ko communication ju ngasai hai wi da ki thazaba thamiyo na ju hai je si je hai na koi hujik president chief minister dina magi facebook da mai post thagala pati mo se comment se off thamiyo comment to omte han de mai posting de hujik han ya la me hujik am ni han ki treva han di myam di numit na unna da wai sana da na to to mi ne ko sigi situation da koi complaint myam le da seng na koi hiding ba myam le ko de even moi thaganing ba le mo ji ai ko dum prada sing de adu ki communication je ka that pagi mo ma u wa ta si pot se sida di mana to ba sigi pot je chum ni na khan bi ba koi communication ka that se filtering ni sidi khoi thaja tham yu na ta gadi thaja na thok to biro na dia thaja na thong ang tok ta de koi thaja doi ba akoi thaja na le na ma chief minister oi na tro no biren ja because he is a chief minister now chief minister oi thaja bu ki chief minister oi ne myam na because he is elected by akoi gi myam mar ta gi mana thaja re khoi thaja re na chief minister oi na tro most responsible ne tori ba thabak tu na irresponsible oi ta gadi akoina thajabadu mang patawne ngasai Facebook communication habisidi it should be two ways aina zukar haiba nang zukar haiba ibani it is called a dialectical exercise koi tanaba nainaba khanaba haibaneba aina tangam taw hai tagadi it becomes dictatorial for example one way hai tar monologue man ki baat ki type adu to ya man ki baat me am yo thu hai tangre na natra khang dai na tholapada tawhaidaba thabak hai pat bidi nungai te ko moi man ki ba tholakpa dei yam kan mi sinari matam pangbe na wang ko matam da haidi yeming da bai saung bagi ko haidi mayam thengnare ba do hai ti hai ni do continue to yeng se adu Facebook ko mada atopa mina aseng makhari irabra adu nungai tabra image sokbra but reality is later ya aina phanyam na kat torogu su bigi kay hai tare phajin bun ma taw ta ga su ultimately no tholakane adu ni metle kyam kana tholaka ge have you often dune adu the future will tell time will tell youths of Manipur na toriba including no mayam su hai tare ne
ꯅꯣꯏꯗ ꯄꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯄꯥꯋꯔꯁꯦ ꯑꯆꯧꯕ ꯄꯥꯋꯔ ꯑꯃꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯀꯣꯏꯁꯟ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯗꯤꯕꯦꯠ ꯇꯧꯗꯅ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯗ ꯃꯦꯗꯤꯌꯥ ꯍꯥꯏꯇꯥꯔꯦ ꯒꯣꯔꯃꯦꯟꯒꯤ ꯐꯅꯕꯗꯣ ꯉꯥꯡꯕ ꯃꯦꯗꯤꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯛꯇꯤ ꯃꯇꯧ ꯇꯝꯗꯕꯤꯗ ꯌꯨꯠꯁꯤꯡꯅ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯅ ꯃꯣꯔ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯃꯣꯔ ꯀꯟꯁꯔꯟ ꯑꯣꯏꯕ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃꯣꯔ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯊꯃꯣꯏꯗ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯄꯦꯇ꯭ꯔꯣꯇꯤꯖꯝꯒꯤ ꯑꯣꯏꯔꯤꯕ ꯏꯍꯨꯜ ꯃꯌꯥꯝꯁꯦ ꯐꯥꯎꯕ ꯃꯊꯧ ꯇꯥꯏ ꯀꯣꯏꯁꯟ ꯑꯃꯁꯨ ꯍꯪꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯤꯇ꯭ꯔꯪꯁꯤꯅ ꯀꯔꯤꯅꯣ ꯑꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯏꯀꯥꯏꯕ ꯌꯦꯟꯕꯗ ꯌꯥꯎꯗꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯅ ꯀꯅꯥꯅꯣꯗꯁꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯃꯊꯧ ꯇꯥꯕ ꯇꯣꯏꯂꯦꯠꯇ ꯀꯅꯥ ꯆꯪꯈꯤꯒꯦ ꯑꯃꯨꯛ ꯈꯤꯇꯪ ꯏꯔꯥꯡꯒꯤꯁꯤꯗ ꯂꯥꯛꯑꯒꯀꯣ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯑꯗꯨꯝ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯇꯥꯔꯦ ꯕꯣꯠ ꯁꯥꯏꯠꯁ ꯂꯣꯏꯅꯃꯛ ꯃꯤꯁꯤ ꯃꯤꯅꯥꯃ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏ ꯄꯥꯝꯗ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯕ ꯁꯤꯁꯤꯗ ꯑꯦꯅꯤ ꯁꯥꯏꯠ ꯑꯃꯗ ꯁꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯃꯇꯝꯗ ꯑꯇꯣꯞꯄꯁꯤꯡꯁꯤꯅ ꯃꯣꯀꯔꯤ ꯇꯧꯕꯁꯦ ꯍꯥꯏꯕꯗꯤ ꯑꯃ ꯑꯩ ꯄꯟꯗ꯭ꯔꯒ ꯑꯗꯨꯝꯀꯣ ꯃꯌꯥꯝ ꯂꯣꯏ ꯇꯧꯅꯩꯑꯕ ꯕꯣꯠ ꯁꯥꯏꯠꯁ ꯇꯧꯋꯦꯕ ꯁꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯁꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯁꯥꯡꯊꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯕꯗꯣ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗꯗꯤ ꯌꯦꯡꯊꯤꯅꯕꯁꯦ ꯁꯨꯝ ꯂꯩꯅꯕ ꯍꯣꯠꯅꯕꯗꯣ ꯃꯑꯣꯡ ꯇꯧꯕꯗꯣ ꯁꯤꯚꯤꯜ ꯇꯣꯛꯁ ꯇꯧ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯝꯇ ꯀꯟꯁꯤꯗꯔ ꯇꯧꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯃ ꯂꯩꯇ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯅꯣꯛꯅꯅꯤ ꯁꯣꯝꯒꯤ ꯂꯩꯇ꯭ꯔꯦ ꯁꯣꯝꯅ ꯑꯃꯨꯛ ꯅꯣꯛꯅꯅꯤ ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯅ ꯂꯩꯕꯁꯦ ꯁꯤꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ inhuman ꯑꯣꯏꯕ nature-ꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯦ ꯃꯁꯤ ꯂꯥꯟꯒꯤ ꯅꯤꯌꯣꯝꯁ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯤꯌꯣꯝ ꯈꯔ ꯂꯩꯀꯣ ꯂꯥꯟꯗ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯖꯦꯅꯤꯚꯥ ꯀꯟꯚꯦꯟꯁꯟ ꯀꯥꯏꯅ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯗ ꯔꯨꯜꯁ ꯑꯣꯐ ꯋꯥꯔ ꯃꯁꯤꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕ ꯑꯉꯥꯡ ꯅꯨꯄꯤ ꯌꯥꯎꯍꯜꯂꯣꯏꯗꯕꯅꯦ ꯁꯣꯜꯖꯔ ꯃꯁꯦꯟ ꯁꯣꯟꯅꯒꯗꯕ ꯂꯥꯟ ꯑꯃꯅꯦ ꯁꯤꯐꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯚꯤꯂꯦꯖ ꯚꯣꯂunteers ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏ ꯑꯩꯈꯣꯏ ꯁꯥꯏꯠꯇꯁꯨ ꯑꯗꯨꯕꯨ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯇꯧꯅꯕ ꯀꯥꯟꯗꯁꯨ ꯑꯣꯐ ꯀꯣꯔꯁ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯦ ꯃꯁꯤꯗꯅꯦꯕ ꯐꯦꯂꯤꯌꯔ ꯑꯣꯐ ꯒꯣꯕꯔꯅꯥꯟꯁ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯔꯝꯗꯤ ꯒꯣꯔꯃꯦꯟ ꯑꯦꯟ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯁꯦꯐ ꯒꯥꯔꯗ ꯇꯧꯅꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯆꯂꯥꯏꯅꯕ ꯂꯩꯌꯦꯕ ꯒꯣꯔꯃꯦꯟꯅꯦ ꯁꯣ ꯑꯗꯨ ꯂꯩꯇ ꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟ ꯐꯦꯜ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯣ ꯊꯥꯖꯔꯨꯔꯀꯥꯟꯗ ꯊꯥꯖꯗꯅꯕ ꯊꯕꯛ ꯇꯧꯔꯛꯄꯩ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯁꯨ ꯅꯨꯄꯥꯅꯤ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯏꯕꯥꯅꯤ ꯆꯥꯏꯅꯁꯦ ꯏꯕꯥꯅꯤ ꯍꯥꯠꯇꯣꯛꯅꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯊꯧꯅꯥ ꯂꯩꯕ ꯇꯥꯏ ꯂꯥꯛꯏꯕ ꯅꯨꯄꯥꯗꯨꯁꯨ ꯊꯧꯅꯥ ꯂꯩꯕ ꯇꯥꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯇꯥꯔꯒꯗꯤ ꯅꯨꯄꯥꯒꯤ ꯑꯩꯈꯣꯏ ꯊꯥꯡ ꯇꯥ ꯇꯝꯕꯗꯁꯨ ꯃꯌꯥꯝ ꯌꯥꯎꯅꯕꯅꯦ ꯑꯦꯕ꯭ꯔꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯇꯝꯕ ꯀꯥꯟꯗꯁꯤꯗ ꯅꯪꯒꯤ ꯌꯦꯛꯅꯕꯁꯦ ꯔꯦꯁꯄꯦꯛ ꯇꯧꯑꯅ ꯍꯥꯏꯅꯕꯗꯤ ꯂꯩꯕꯅꯦ ꯋꯥꯟꯁ ꯔꯦꯁꯄꯦꯛ ꯇꯧ ꯇꯥꯔꯒꯗꯤ ꯅꯪ ꯂꯥꯟꯁꯦ ꯃꯥꯏꯊꯤꯕꯒꯤ ꯐꯤꯕꯝꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯥꯔꯠ ꯑꯣꯐ ꯋꯥꯔ ꯍꯥꯏꯕ ꯁꯟꯖꯨꯒꯤ ꯃꯤꯂꯤꯇꯔꯤ ꯊꯤꯌꯦꯇꯔꯁꯤꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯄꯥꯖꯕ ꯀꯥꯟꯁꯤꯗ ꯅꯪꯒꯤ ꯌꯦꯛꯅꯕꯁꯦ ꯁꯣꯜꯂꯦ ꯍꯥꯏꯅ ꯍꯦꯛ ꯈꯟꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯅꯪꯁꯨ ꯁꯣꯛꯄ ꯍꯧꯔꯕꯅꯦꯅ ꯑꯗꯨ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯗ ꯑꯥꯔꯠ ꯑꯣꯐ ꯋꯥꯔꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯦ ꯏꯟꯇꯔꯅꯦꯠ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯦꯀ꯭ꯂꯦꯝ ꯑꯣꯏꯕ ꯃꯥꯒꯤ ꯋꯥꯔ ꯊꯤꯌꯦꯇꯔꯤꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯦꯛꯅꯕꯁꯦ ꯁꯤ ꯇꯥꯔꯁꯨ ꯐꯣꯂꯟ ꯑꯣꯏ ꯇꯥꯔꯒꯁꯨ ꯔꯦꯁꯄꯦꯛ ꯇꯧꯅꯩꯑꯕ ꯂꯥꯟꯁꯤꯗꯗꯤ ꯑꯃ ꯂꯧꯊꯣꯛꯅꯕ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗ ꯃꯌꯥꯝ ꯔꯦꯗ ꯀ꯭ꯔꯣꯁ ꯄꯨꯔꯀꯥꯟꯗ ꯑꯦꯝꯕꯨꯂꯦꯟꯁ ꯇꯧꯔꯀꯥꯟꯗ ꯑꯁꯤꯕ ꯂꯧꯊꯣꯛꯅꯒꯦ ꯊꯥꯡ ꯑꯣꯏꯅ ꯇꯥꯔꯒꯁꯨ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯐꯥꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯅꯨꯄꯥ ꯊꯣꯛꯅ ꯆꯥꯏꯅꯕ ꯀꯥꯟꯗ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯣꯂꯟ ꯑꯣꯏꯕ ꯅꯨꯄꯥꯗꯨꯁꯨ ꯑꯦꯠꯂꯤꯁ ꯅꯨꯄꯥ ꯑꯃꯗꯤ ꯊꯣꯛꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯒꯥꯔꯠ ꯇꯧꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯀꯣꯟꯐ꯭ꯂꯤꯛꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯂꯥꯏꯛ ꯋꯤ ꯋꯥꯟ ꯄꯤꯁꯄꯨ ꯍꯥꯏꯔꯣ ꯑꯗꯩ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯂꯦꯞꯄꯤꯔꯣ ꯂꯥꯟꯁꯦ ꯇꯣꯛꯍꯟꯕꯤꯔꯣ ꯄꯥꯎꯕꯤꯔꯦꯟ ꯂꯥꯟꯁꯦ ꯂꯦꯞꯍꯟꯕꯤꯔꯣꯅ ꯃꯌꯥꯝ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤ ꯏꯃꯥ ꯃꯌꯥꯝꯅꯀꯣ ꯏꯃꯥ ꯃꯌꯥꯝ ꯑꯗꯩ ꯌꯨꯠ ꯃꯌꯥꯝꯁꯨ ꯂꯥꯎꯔꯤꯕ ꯑꯗꯣ ꯃꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁꯁꯦ ꯑꯃ ꯐꯥꯎꯕ ꯇꯧꯕ ꯎꯖꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯣ ꯁꯤ ꯎꯗꯕꯁꯦ ꯃꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤ ꯂꯣꯏꯅꯃꯛꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯗꯕꯤꯗ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯔ ꯅꯠꯇ꯭ꯔꯒ ꯋꯥꯍꯜꯂꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥꯅ ꯀꯩ ꯍꯥꯏꯅ ꯈꯟꯕꯤꯒꯦ ꯀꯩ ꯍꯥꯏꯅ ꯃꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯗꯣꯔꯦ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯃꯤ ꯑꯃꯒꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯗ ꯂꯩꯕꯅꯤꯅ ꯑꯣꯜꯋꯦꯁ ꯑꯩꯈꯣꯏꯗꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯑꯣꯄꯤꯅꯤꯌꯟ ꯂꯧꯒꯗꯕꯅꯦꯕ ꯑꯣꯄꯤꯅꯤꯌꯟꯁꯤ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯃꯣꯏꯒꯤ ꯃꯤꯗ ꯍꯪꯒ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯥꯡꯄꯣꯛꯄꯤ ꯂꯩꯕꯁꯨ ꯅꯠꯇꯦ ꯕꯠ ꯑꯥꯏ ꯕꯤꯂꯣꯡ ꯍꯤꯌꯔ ꯑꯗꯣ ꯑꯩꯅ ꯀꯌꯥꯝ ꯈꯪꯗꯣꯏꯕ ꯑꯩ ꯄꯥꯎꯃꯤꯅꯤ ꯑꯩ ꯈꯪꯕꯁꯨ ꯂꯣꯏꯁꯟꯈ꯭ꯔꯦ ꯀꯩꯅꯣꯗ ꯑꯩ ꯑꯥꯗ ꯀꯩ ꯇꯧꯔꯤꯒꯦ ꯈꯪꯗꯕꯅꯤꯅ ꯑꯃꯨꯛ ꯆꯠꯂꯨꯏ ꯀꯃꯥꯏꯅ ꯇꯧꯒꯦꯅ
mayam jang om helak pati samna da lil lai huju mang mang bada beram lai ong khang ko ba yawi wari bo ba je koi bo stress trauma da lai haida aduna masi mata yam clear hoing dam ne government na what exactly is going on in Chuchampur Kangpopi sigi lai film je kamai to ge moi ne kamai lai bino akoina moi je kamai lo be because all of them have gone over democracy magi legi to wa ma kayat haidar ne the legislative judiciary kogi executive layusing police haigra mo haigra judges haigra mantri mla lo shuno lo sakhrabne a whole community moi other function to jagramne so government is to come clean on system hojik lay Manipur lay system je karam system na hojik khangjaba yagra ne manam ni karam sa automatic community degi including journalists yong na so if the chief minister is responsible thajabi and hai tagadi kamai tori ge have do akoi da habi kanda akoi ju thajabi ai na hojik kena hangi question do habi ro ko ju akoi ju khangjala ge प्रजाली वासे हाइदि मिलिटेंट सिंग नतबा प्रजा सिगी वासे ता तारगदि कोइ बोथ साइड से करी पामिनो कंक्लूजन पुरक या बे पॉसिबिलिटी से याम लेब्रा हाइन सु खलेबा अदु सिगी मोगी साइड तगी केमता अमा फाउसु हाइबिरक्ट्रबने अखोसे सिने हेन्ना अखोइदा के हाइन क्वेश्चन म्याम हंगजबदो कोइ कम्युनिटी मनुसे अखोइदि मोगी के हाइनि मोगी नुपी लेखिदबा देगि तमथिना हापीबा खोइ तोबदा अखोइ मेटे नुपी इमा म्यामसु खोलाउ लाउजर लाउबिरिबा नुपी नुपीदा सुमाइन तोबा यादे तो तोबा यादे ना मोगी साइड तगी हाइदि के हाइनि खोलाउ मचा अमा फाव थोलखि at least amadi lawina ko sai tagi lawi yam pharike that shows that we are in a way much more mature way highway what do you call it more understanding highway natraga more human hagira akoi sai tagi law tari well and good haita on da kan dagi mo sida question nama hojiki Manipur issue 4 months mo sai lay na ba sigi marak sida handak ayam handak ki tha do do ngale mapalam da atar Manipur gi students ma'am le bising se celebrate to gumba haidi freshers meet ki celebrate to ko dum yaw gi handak singra adugi matang sida dum Manipur da look ma'am na su thik moi apologize to no ko na ma'am haidana adu si pot je taseng na moina celebrate to wi se si se kaidabra antrana matang yam cha da wa do thokra kamai to sida karam bagin no chang khangre na hai ja idea kan khangre adu Chandigarh da moi freshers meet thabal chongba togidana adagi amu Silong there something I forgot adana moi DJ to wa na to mai ka thagala khiwa exact jaga di khangre ko to mai to mai celebrate ani ahum la to ai yamun ni khangre adu mi khudlimak su aina sa hadan maina mai tongan ba magi right me amale atra irang manung da akoi gi changes lak do sunate for example covid manung da nawai sura toram do ai tong khalai sine natra situation jina mi ja force or posi yoy condition jina ka adna yang wara kan su akoi gi wara kan ji kitang sei am tanem koning mo yoy yum ta jab do koi su blame to ya ponte natra my family bi nganu ai jo su koi sadunu ha ya ponte adu mimang thok pa nam dile ya matang sa da wai tare sai pungon gi tung na joi sa da sa wai ba adu su ong mo thok tai aduna ain to duriba thabak se miya ma chita mang sin ngai ga for example ko Manipuri same seleng kal sin kaino myam chang han doje adu si sei si ujigi leitaba khoi gi victims myam natraga khoi gi adagi displaced or central missing sigi support akhoi sing do podam nen khala se adu nong kumai to adu sung thing pasu yai maram di sei nongai akhoi gi keno du budi motive du budi noble loiba but according to the action do aduna kitang matam jiga chanda hai ta atra adu masi mai interpretation skale leibo matam dugi hujigi phibam leibak sigi hujigi leiba mai violence the yawi ado me am leine ko adu personal liberty the cup to the lawyer atopa jaga da di mi ku mi sai na hajari do mai opinion leibna dum hai kani mai tam college kumbai function kumbai lakudi ko ne sei chak thingudi ngamudi na te ko sa college kumbai function lakudi adu da di am ka heni yin sin bi dress so re ko isa sa no o jana je habi ki to ko lami life amagi liberally
liberal haba ma leiba adudo like nangi life ki kahani right to go ma mun bagi phibam da la ani ma hoi smai to se aduna moi masa masa gi no nungti so mo wara ga layo ha budi ka shun nungai u kai pa mo eba mi sin mak so akoi so nungti gi lan yaw ra ha lan yaw loi ma ka shun wara ka dum hadi no pothaba na matam sinaba matam la iba adum wara ga shulai na de ba mi ha se pothani matam yaw ra adu gi matam do phangbari ki su kai ge na de khale ꯑꯩꯈꯣꯏꯅ ꯈꯔ ꯊꯨꯅ ꯄꯣꯊꯥꯖꯒꯦ ꯍꯥꯏꯕꯅꯤ ꯀꯩꯒꯤꯅꯣ ꯒꯣꯔꯃꯦꯟꯒꯤ ꯃꯊꯧ ꯊꯥꯕ ꯑꯩꯈꯣꯏ ꯄꯣꯊꯥꯍꯟꯕꯁꯤꯀꯣ ꯂꯥꯟ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧ ꯆꯠꯇꯣꯏꯅꯦꯕ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯉꯥꯛꯇꯣꯏꯁꯦ ꯊꯥ ꯃꯔꯤ ꯆꯨꯞꯅ ꯉꯥꯛꯇꯣꯏꯁꯦ ꯀꯩꯒꯤꯅꯣ ꯗꯦ ꯍꯦꯞ ꯗꯟ ꯗꯦꯠ ꯊꯕꯛ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯛꯏꯕꯁꯤꯡꯁꯨ ꯃꯣꯔ ꯗꯦꯟ ꯏꯅꯐ ꯉꯥꯛꯄꯤꯔꯛꯑꯦ ꯃꯅꯤꯄꯨꯔ ꯉꯥꯛꯏꯁꯤꯗꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯒ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯉꯥꯛꯑ ꯂꯥꯛꯑꯦ ꯗꯦꯟ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯪꯉꯤꯗꯤ ꯗꯦꯟ ꯋꯥꯠ ꯏꯁ ꯗ ꯒꯣꯔꯃꯦꯟ ꯗꯨꯌꯤꯡ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯉꯥꯛꯇꯪ ꯄꯣꯊꯥꯖꯒꯦ ꯃꯌꯥꯝꯁꯨ ꯄꯣꯊꯥꯍꯟꯕꯤꯌꯨ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯂꯝꯕꯤꯗ ꯇꯨꯝꯃꯒ ꯂꯩꯔꯤꯁꯨ ꯒ꯭ꯔꯨꯞꯇ ꯍꯣꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟ ꯁꯨ ꯕꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯋꯥꯕꯁꯦ ꯂꯦꯞꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯄꯥꯝꯖꯩ ꯑꯩꯈꯣই ꯄꯤꯁ ꯄꯥꯝꯖꯩ ꯑꯃ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯀ꯭ꯋꯤꯂꯤꯇꯤ ꯄꯥꯝꯖꯩ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯆꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯁꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯕꯖꯦꯛꯁꯤ ꯀꯅꯥꯒꯤ ꯁꯕꯖꯦꯛꯅꯣ ꯃꯩꯔꯥ ꯄꯥꯏꯒꯗꯕ꯭ꯔꯥ ꯄꯕ꯭ꯂꯤꯛꯅ ꯄꯥꯏꯒꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁꯅ ꯄꯥꯏꯗꯕ꯭ꯔꯥ ꯒꯣꯔꯃꯦꯟꯅ ꯄꯥꯏꯒꯗꯕ꯭ꯔꯥ ꯁꯣ ꯏꯠ ꯁꯨड ꯕꯤ ꯚꯦꯔꯤ ꯀ꯭ꯂꯤꯌꯔ ꯐ꯭ꯔꯣꯝ ꯗ ꯒꯣꯔꯃꯦꯟ ꯗꯦꯠ ꯏꯠꯁ ꯍꯥꯏ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯉꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯤꯇꯪ ꯄꯣꯊꯥꯖꯒꯦ ꯈꯨꯟ ꯉꯥꯏ ꯃꯌꯥꯝꯁꯨ ꯄꯣꯊꯥꯖꯁꯅꯨ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯄꯣꯊꯥꯖꯁꯅꯨ ꯂꯩꯉꯥꯛꯅ ꯃꯊꯧ ꯇꯧ ꯍꯥꯏꯕ खितंग ओजाई पर्सनल खितंग दि ओय बाय क्वेश्चन से ओजागी फेसबुक दा डेट 18 अप्रैल से दा पोस्ट हम थागला कियो को ओजागी मरु अमा लेखितोगी Mungyamba Chenglei अदुगी दा ओजाना यपल दा इंसिडेंट अमा सुम गिर पाइ ताइ जेबा हम थोकियो इंसिडेंट अमागी अदु इंसिडेंट दा हाबे मैं हम शेयर तो यार Mungyamba से ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯁꯅꯦ ꯑꯩ ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯌꯥꯝ ꯀꯨꯏꯔꯦ ꯃꯥ ꯂꯩꯈꯤꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯒꯤꯗꯃꯛꯇ ꯍꯩꯀꯠ ꯂꯩꯀꯠꯁꯨ ꯇꯧꯋꯦ ꯑꯗꯨꯗ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯁꯤꯗ ꯅꯣꯡꯃ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯌꯥꯎꯔꯝꯃꯤꯕ ꯀꯩꯅꯣꯗꯨꯗꯤ ꯄꯟꯖꯔꯔꯣꯏ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯖꯤꯔꯤ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯑꯃ ꯄꯨꯔ ꯃꯊꯟ ꯆꯠꯄ ꯑꯗꯨꯗ ꯃꯥꯏ ꯃꯃꯤꯡꯁꯤ ꯃꯣꯡꯌꯥꯝꯕ ꯆꯦꯡꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯀꯦꯃꯦꯔꯥꯁꯦ ꯎꯗ ꯄꯨꯟꯁꯤꯜꯂꯀꯥꯟꯁꯤꯗ ꯃꯥꯅ P2C ꯑꯃ ꯇꯧꯋꯦ ꯑꯗꯨꯒ ꯄꯥꯎꯗꯝꯖꯔꯤꯕ ꯃꯣꯡꯌꯥꯝꯕ ꯀꯦꯃꯦꯔꯥꯃꯦꯟ ꯆꯦꯡꯂꯩꯒ ꯂꯣꯏꯅꯅ ꯍꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝꯗꯤ ꯈꯪꯄꯣꯟꯇꯦ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯇꯣ ꯂꯩꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯛꯁꯨ ꯑꯣꯏꯕ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃꯥꯏ ꯃꯊꯧꯁꯨ ꯇꯧꯋꯤꯅ ꯏꯊꯟ ꯂꯥꯛꯇꯥꯁꯨ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯦꯃꯦꯔꯥꯃꯦꯟ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯁꯤꯟꯒꯦ ꯍꯥꯏꯕꯗꯤ ꯑꯣꯏꯅ ꯕꯠ ꯏꯊꯤꯛꯁ ꯑꯗꯨ ꯃꯥꯒꯤ ꯄꯥꯎ ꯏꯊꯤꯛꯁ ꯍꯣꯏ ꯐꯥꯒꯤꯒꯤ ꯍ꯭ꯌꯨꯃꯔ ꯈꯔ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯥꯏ ꯃꯊꯧꯗꯨꯁꯨ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯁꯤꯅꯤꯗ ꯗꯤꯁ ꯑꯥꯔ ꯗ ꯒꯨꯗ ꯊꯤꯡꯁ ꯏꯟ ꯂꯥꯏꯐ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯅꯤꯡꯁꯤꯡ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯑꯐꯕ ꯇꯧꯔꯝꯃꯤ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯁꯦꯟ ꯌꯥꯝ ꯆꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯝꯕ ꯃꯤ ꯑꯃꯅꯤ ꯅꯠꯇ꯭ꯔꯒ ꯀꯥꯟ ꯇꯥꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯕꯗꯤ ꯑꯗꯨ ꯀꯥꯟ ꯇꯥꯕ ꯃꯤꯗꯨꯗꯤ ꯑꯥꯏ ꯋꯤꯜ ꯅꯣꯠ ꯁꯦꯟ ꯑꯞ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯛꯄ ꯌꯥꯏ ꯃꯌꯥꯝ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯃꯤ ꯑꯃꯗꯨꯅ ꯄꯥꯋꯔꯂꯦꯁ ꯑꯣꯏꯔꯀꯥꯟꯗ ꯀꯩꯅꯣ ꯄꯥꯋꯔꯗꯣ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯩꯅꯤ ꯑꯗꯨꯗꯤ ꯑꯟꯇꯤꯜ ꯑꯟꯂꯦꯁ ꯗꯤꯛꯇꯦꯇꯔꯐꯧ ꯆꯦꯟꯈ꯭ꯔꯤꯁꯤꯅꯤ ꯅꯠꯇ꯭ꯔꯣ ꯑꯦꯗꯤ ꯃꯤꯟꯈꯣꯏ ꯃꯌꯥꯝ ꯂꯩꯕ ꯃꯌꯥꯝ ꯂꯣꯏ ꯆꯦꯟꯅꯩ ꯉꯥꯛꯇꯅꯦꯕ ꯂꯥꯁꯇ ꯑꯗꯨꯕꯨ ꯁꯤꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯍꯤ ꯄꯥꯋꯔ ꯂꯩꯗꯣꯏꯅꯣ ꯄꯥꯋꯔꯗꯨ ꯃꯤꯁꯌꯨꯇꯤꯂꯥꯏꯁ ꯇꯧ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗꯗꯤ ꯃꯗꯨ ꯑꯃꯨꯕ ꯂꯩ ꯑꯣꯏꯅ ꯆꯤꯡꯍꯧꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯗꯨꯅ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯄꯤꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯅꯕ ꯊꯕꯛ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯍꯌꯦꯡꯋꯥꯏ ꯐꯦꯁꯕꯨꯛꯇ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯀꯥꯟꯗ ꯁꯤ ꯂꯩꯉꯥꯛꯁꯤ ꯌꯥꯝ ꯐꯩꯅ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯣꯡꯌꯥꯝꯕ ꯆꯤꯡꯂꯩ ꯅꯤꯡꯁꯤꯡꯉꯤꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯣꯏꯁꯨ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯣꯖꯥꯒꯤ ꯐꯦꯁꯕꯨꯛꯀꯤꯗ ꯁꯤꯁꯨ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕ ꯑꯃ ꯅꯣꯡꯃꯩ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯂꯥꯏꯇꯔꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤꯗꯨꯗ ꯃꯤ ꯃꯌꯥꯝꯅ ꯃꯥ ꯑꯁꯣꯝ ꯁꯥꯏꯗꯇꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯣꯡꯃꯩ ꯐꯣꯡꯅ ꯎꯠꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯅ ꯍꯥꯏꯐꯦꯠ ꯇ꯭ꯔꯣꯒꯤ ꯃꯑꯣꯡꯗ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯏꯇꯔ ꯒꯟ ꯇꯧꯔꯒ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯁꯨꯝ ꯃꯩꯈꯦꯠꯇꯨ ꯈꯨꯕꯥꯛꯇ ꯊꯝꯃꯀꯥꯟꯁꯤꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯅ ꯑꯩꯒꯤꯗꯤ ꯁꯤꯃ ꯂꯩꯖꯔꯦꯅ ꯂꯥꯏꯇꯔ ꯑꯩ ꯂꯥꯏꯇꯔꯅ ꯐꯪꯖꯔꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯁꯣ ꯏꯐ ꯄꯤꯄꯜ ꯃꯤꯁꯇꯦꯛ ꯏꯠ ꯐꯣꯔ ꯑ ꯒꯟ ꯑꯗꯨꯗ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦꯕ ꯈꯨꯕꯥꯛ ꯃꯌꯥ ꯆꯟꯕ ꯄꯣꯠ ꯑꯃꯅꯦꯕ ꯀꯔꯝꯕ ꯅꯣꯡꯃꯩꯅꯣ ꯈꯨꯕꯥꯛ ꯃꯌꯥꯗ ꯆꯟꯗꯣꯔꯤꯒꯦ ꯋꯥꯔꯤꯕꯨ ꯁꯣ ꯈꯤꯇꯪꯁꯨ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯗꯅ ꯅꯠꯇ꯭ꯔꯕꯤꯗ ꯖꯁ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯖꯁꯃꯦꯟꯇꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯂꯩꯔꯝꯃꯅꯤꯅ
ꯑꯗꯨꯗꯤ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏ ꯃꯩꯈꯦꯠꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯩ ꯀꯩꯁꯨ ꯏꯟꯒꯦꯖ ꯇꯧꯅꯗꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯩ ꯐꯦꯛꯁꯇꯣ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯆꯨꯔꯨꯞ ꯑꯃ ꯆꯪꯒꯦ ꯍꯣꯠꯅꯕꯗ ꯒ꯭ꯌꯥꯁꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯗ ꯑꯗꯨ ꯈꯛꯀꯤ ꯋꯥꯔꯤꯅꯦ ꯁꯣ ꯑꯩ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯤꯔꯛꯑꯣ ꯕꯠ ꯑꯦꯠ ꯂꯤꯁ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯅꯠꯇꯕ ꯑꯗ ꯈꯤꯇꯪ ꯑꯃꯨꯛꯅꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯄꯣꯠ ꯑꯃꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯩ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯤ ꯍꯦꯠ ꯎꯕ ꯈꯣꯠ ꯇꯧꯕꯒꯤ ꯑꯃ ꯑꯣꯖꯥꯒꯤꯗ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯄꯗꯣ ꯑꯣꯖꯥꯒꯤꯅ ꯑꯣꯏꯅ ꯑꯗꯨꯗ ꯑꯣꯖꯥꯅ ꯍꯥꯏꯐꯦꯠ ꯇ꯭ꯔꯣꯜ ꯇꯧꯔꯒ ꯕ꯭ꯔꯨꯁ ꯋꯤꯂꯤꯁꯁꯨ ꯐꯥꯔꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯇꯧꯈꯤꯕ ꯑꯃ ꯑꯗꯨ ꯊꯥꯒꯠꯄꯤꯔꯛꯄ ꯑꯟꯐꯣꯔꯆꯨꯅꯦꯠ ꯏꯟꯁꯤꯗꯦꯟ ꯑꯃꯗ ꯚꯥꯏꯂꯦꯟꯁꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯑꯣꯜꯋꯦꯁ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯅꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯚꯥꯏꯂꯦꯟꯁ ꯇꯧ ꯍꯥꯏꯅ ꯏꯟꯁꯇꯤꯒꯦꯠ ꯇꯧꯕ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯗꯦꯕꯤꯠ ꯊꯦꯛ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯔꯥꯏꯋꯥꯏꯗꯅꯣ ꯑꯃ ꯂꯩꯈꯤꯗꯕꯅꯤ ꯁꯨꯝ ꯃꯅꯤꯡꯂꯣꯝꯗ ꯑꯩꯈꯣꯏꯁꯨ ꯃꯥꯟ ꯇꯥꯕꯤ ꯑꯁꯣꯝꯗ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯗ ꯃꯥꯒꯤ ꯍꯥꯠꯂꯤꯕ ꯅꯨꯄꯥꯁꯦ ꯕꯤꯍꯦꯠ ꯇꯧꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯅꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯒꯠꯄꯤꯔꯛꯑꯦꯕ ꯑꯗꯨꯏꯁꯨ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯣꯖꯥꯗꯤ ꯋꯥꯟꯇꯦꯠ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯃꯉꯥ ꯀꯧꯕꯒꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯀꯩꯁꯨ ꯊꯧꯁꯥꯔꯨꯗꯦ ꯋꯥꯔꯤ ꯑꯣꯏꯔꯝꯒꯅꯤ ꯁꯤꯕꯨ ꯀꯔꯤꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯋꯥꯏꯐꯥꯏ ꯂꯩꯕ DIPRꯗ ꯆꯠꯂ ꯌꯦꯡꯉꯀꯥꯟꯗꯗꯤ ꯑꯩꯒꯤ ꯐꯣꯇꯣꯁꯦ ꯐꯖꯅ ꯍꯥꯞꯄꯤꯔꯀꯥꯟꯁꯤꯗ ꯑꯗꯨꯅ ꯖꯥꯠ ꯖꯥꯠꯀꯤ ꯇ꯭ꯔꯣꯜꯅꯦ ꯍꯟꯗꯛ ꯇꯧꯔꯤꯁꯦ ꯕꯠ ꯑꯥꯏ ꯇꯦꯛ ꯏꯠ ꯑꯦꯁ ꯑꯩꯈꯣꯏꯒꯤ ꯌꯨ ꯍꯦꯞ ꯇꯨ ꯏꯟ ꯗꯤꯁ ꯁꯔꯇꯟ ꯀꯟꯗꯤꯁꯟꯁ ꯅꯪ ꯅꯁꯥꯁꯦ ꯉꯥꯅꯨꯅꯦꯅ ꯈꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯀꯃꯦꯟꯁꯤꯡꯁꯤꯅ ꯏꯁꯤꯡ ꯉꯥꯅꯨ ꯏꯁꯤꯡ ꯆꯣꯠꯄ꯭ꯔꯅꯦ ꯑꯗꯨꯅ ꯖꯁ ꯇꯦꯛ ꯏꯠ ꯑꯦꯁ ꯋꯥꯇꯔ ꯑꯣꯟ ꯑꯦ ꯗꯛꯁ ꯕꯦꯛ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯦ ꯑꯩꯅ ꯈꯟꯖꯕꯗꯨꯗꯤ ꯅꯠꯇ꯭ꯔ ꯑꯗꯨꯗ ꯁꯨꯝ ꯂꯩꯅ ꯂꯩ ꯇꯥꯔꯒꯗꯤ ꯀꯥꯟꯅꯗꯦꯗꯅ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯑꯃ ꯂꯥꯛꯆꯩꯕꯀꯣ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯟꯅꯗꯒꯤꯁꯨ ꯂꯩꯔꯦꯀꯣ ꯂꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯂꯨꯞ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯦꯡꯊꯤꯅꯕ ꯑꯣꯏꯅ ꯁꯨꯝ ꯃꯇꯥꯡꯁꯤꯗ ꯃꯇꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁꯁꯤꯗ ꯌꯦꯡꯊꯤꯅꯕ ꯃꯇꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯑꯄꯨꯟꯕ ꯑꯃ ꯑꯣꯏꯔꯒ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯐꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯎꯖꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯃꯣꯏꯁꯦ ꯇꯤꯟꯅꯁꯟꯗꯕ ꯍꯥꯏꯇꯥꯔꯦ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕꯒꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯑꯣꯖꯥꯅ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯃꯣꯏ ꯂꯨꯞꯁꯤꯡꯁꯤꯗ ꯇꯁꯦꯡꯅꯗꯤ ꯌꯨꯅꯥꯏꯇꯦꯠ ꯍꯥꯏꯕꯁꯦ ꯌꯨꯅꯤꯇꯤ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤꯅ ꯑꯗꯣ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯩꯈꯣꯏꯖꯝꯅ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯂꯦꯠ ꯃꯤ ꯀꯣꯠ ꯍꯤꯝ ꯑꯣꯟ ꯗꯤꯁ ꯋꯥꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯅꯤ ꯂꯩ ꯇꯥꯔꯒꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 3 ꯂꯩꯌꯦꯅ ꯃꯕꯥꯅꯤꯒꯤ ꯑꯃꯃꯝ ꯃꯕꯥꯅꯤ ꯄꯨꯟꯅ ꯌꯥꯎꯕ ꯑꯃꯒ 3 ꯁꯨꯏ ꯑꯗꯨꯅ ꯃꯩꯇꯩ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 3 ꯑꯣꯏꯅ ꯍꯥꯏꯌꯦꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯁꯦꯝꯃꯤꯁꯤꯡꯁꯦ ꯃꯥꯏ ꯃꯥꯏ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯍꯥꯏ ꯑꯗꯣ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯖꯥꯠꯂꯥ ꯑꯗꯨꯅ ꯏꯆꯨꯡ ꯆꯨꯡꯁꯤꯟꯅꯕ ꯑꯃ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯈꯔ ꯈꯔ ꯁꯨꯝ ꯄꯨꯟꯁꯤꯟꯅꯕ ꯃꯣꯏ 4-5 ꯑꯃ ꯀꯩꯅꯣꯝ ꯁꯨꯝ ꯄꯨꯟꯁꯤꯟꯕꯁꯤ ꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯁꯨ ꯑꯗꯨꯝ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯥꯏꯅꯥꯃꯤꯛꯁ ꯂꯩꯔꯝꯒꯅꯤ which we are not very aware of however khitang khong thangela kansida thaba puna tawminasi kaina haiba adagi atopa organization bu oro zaminari bi singsida anau anau tholopa orasu adubu youth of manipur nang haiba pula punjalo kai haiba su yabe ya ndabe but at least apilam di lai na so yawa jaga na kai no yadaba jaga na kai no sisu chokau to mathau tai aduga loina na unity habis de khwai mathau ta rank kare adu pun masida apai manipur maitai machine ma haita ga should all be one karma one no have kansida point pamji sing sai aina have politicians sing MLA mantri organization khar lai main di tawdu thawk tu di elected representative sing tawdu na tra akoi mo chila sakrone moi me am da pujan biyo aduga manipur gi phanam to biyo haine let them come first together kai da boy no chama moi golu chama na tra organization sing di khena ma su ya ko but MLA mantri sing di chama ne moi na na koi da vote khum kala kan da di akoi manipur gi da mak da lakse bani akoi noi myam gi da mak da seba taw jage la chama lom ra no one is different congress gi go BJP go NPP go JD go chama no kholaw ne akoi myam gi seba taw jage thok pa na seba de grai taw bi ro ne han aduga aina mung laksaningse akoigi honorable home minister haitare ko Amit Shah Sir Amit Shah na haibi kiba maya bai bi se phajalo
ꯅꯨꯃꯤꯠ 10ꯅꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯂꯣꯏꯁꯟꯒꯦꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯣ ꯁꯤꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯦ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯕ ꯄꯣꯠꯅꯦꯕ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯃꯥꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯧꯊꯣꯛꯈꯣ ꯍꯥꯏꯔꯕ ꯃꯇꯝꯁꯤꯗ 3rd Mayꯗꯒꯤ ꯍꯧꯔꯛꯑꯕꯅꯦꯕ ꯂꯥꯟꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯧꯊꯣꯛꯈꯣ ꯍꯥꯏꯕꯁꯦ 4th 5th 6th ꯑꯁꯤꯒꯤ certain period of timeꯁꯤꯗ ꯃꯥ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ second thought ꯂꯩꯔꯝꯕ ꯌꯥꯏꯑꯕ but ꯑꯁꯨꯛ ꯀꯨꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯈꯨꯟ ꯉꯥꯛꯇꯅ ꯑꯩꯈꯣꯏ ꯆꯠꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯇꯅ ꯃꯌꯥꯝ ꯑꯗꯩꯗꯤ ꯈꯨꯟ ꯑꯩꯈꯣꯏ ꯏꯕꯨꯡ ꯃꯌꯥꯝ ꯑꯃ ꯏꯃꯥꯟꯅꯕ ꯏꯁꯨꯡ ꯃꯌꯥꯝ ꯂꯥꯟ ꯉꯥꯛꯇꯅ ꯕꯣꯔꯗꯔꯗ ꯀꯥꯞꯅꯔ ꯂꯩꯔꯤꯁꯤ ꯀꯩ ꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯄꯨꯔꯒ ꯂꯩꯔꯤꯕꯁꯤꯗ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯧꯊꯣꯛꯑꯣ ꯅꯨꯃꯤꯠ 10ꯅꯤꯗ ꯃꯇꯝ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯁꯦ ꯀꯩꯗꯧꯕꯒꯤꯅꯣꯕ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯔꯤꯖꯟꯁꯦ ꯁꯤꯁꯦ ꯑꯣꯖꯥꯅ ꯀꯩꯅ ꯊꯝꯕꯤꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤꯔꯥ ꯇꯁꯦꯡꯅꯁꯨ ꯑꯗꯨ ꯂꯣꯏꯒꯗ꯭ꯔꯥ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛ ꯇꯥꯔꯒꯗꯤ ꯁꯤ ꯄꯣꯠꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯁꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨꯝ ꯀꯅꯥꯝꯇ ꯅꯨꯡꯗꯥꯡꯁꯦ ꯑꯝꯇ ꯊꯣꯛꯇ꯭ꯔꯦꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯂꯣꯏ ꯌꯨꯝꯗ ꯂꯣꯏ ꯂꯩꯅꯔꯁꯦꯕ ꯅꯨꯃꯤꯠ 10ꯁꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯌꯥꯝ ꯐꯖꯅ ꯂꯥꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯔꯥꯡ ꯇꯁꯦꯡꯅ ꯂꯣꯏꯒꯗ꯭ꯔꯥꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯤ ꯑꯃꯤꯠ ꯁꯥꯍꯅ ꯃꯥꯒꯤ ꯇꯧꯗꯕꯅꯦ ꯃꯩꯔꯥ ꯄꯥꯏꯕꯤꯅꯅꯦ ꯃꯅꯤꯄꯨꯔ ꯉꯥꯏꯁꯦ ꯃꯊꯧꯗꯤ ꯃꯥꯅ ꯇꯧꯗꯣꯏꯁꯦ I say this with all clearness ꯀꯔꯤꯒꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯤ ꯃꯥ ꯃꯅꯤꯄꯨꯔ ꯂꯥꯛꯑꯝꯕꯅꯦꯕ ꯑꯍꯥꯟꯕ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯥ ꯃꯁꯥꯁꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅꯤ ꯅꯨꯃꯤꯠ 50 ꯂꯩꯀꯥꯟꯗ ꯂꯥꯛꯈꯤꯕ꯭ꯔꯣ ꯏꯔꯥꯡ ꯅꯣꯔꯃꯦꯜ ꯇꯥꯔꯦ ꯍꯤꯟꯗꯤꯗ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ excuse me ꯀꯣꯔꯠꯇꯒ ꯍꯥꯏ ꯀꯣꯔꯠꯇꯒ ꯃꯔꯥꯟ ꯁꯤꯔꯝꯕꯅꯦ ꯃꯥꯅ ꯍꯥꯏ ꯀꯣꯔꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟ ꯑꯃ ꯁꯤꯊꯣꯟꯕꯅꯤ ꯀꯥꯏꯅ ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ they are also responsible ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯊꯣꯛꯑꯒ ꯃꯣꯏ ꯃꯌꯥꯝꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁꯁꯦ ꯑꯩꯈꯣꯏꯗ ꯕ꯭ꯂꯦꯝ ꯇꯧꯅꯕ ꯑꯣꯏꯅ ꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦꯀꯣ ꯑꯁ ꯌꯥꯝ ꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏ ꯎꯔꯒ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯁꯤꯗ ꯀꯩꯗꯧꯔꯤꯒꯦ MLA ꯃꯌꯥꯝꯁꯦ ꯀꯩꯗꯧꯔꯤꯒꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯨꯕꯁꯤꯡꯁꯦ ꯀꯩꯗꯧꯔꯤꯒꯦ ꯃꯣꯏꯁꯦ ꯀꯩ ꯐꯝꯃꯒ ꯀꯔꯤ ꯌꯦꯡꯒꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯑꯗꯨꯝ ꯌꯥꯝ ꯑꯣꯅꯦꯁ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯔꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅꯗꯤ ꯀꯩꯁꯨ ꯐꯦꯁ ꯇꯧꯔꯝꯃꯣꯏꯕ ꯁꯤ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝꯁꯦ ꯃꯣꯏ ꯐꯦꯁ ꯇꯧꯔꯝꯃꯣꯏ ꯑꯋꯥꯕꯁꯦ ꯈꯪꯉꯝꯃꯣꯏꯕ ꯀꯩꯕꯨ ꯈꯪꯗꯣꯔꯤꯒꯦ ꯃꯣꯏꯗꯤ ꯀꯣꯏꯕ ꯆꯠꯂꯝꯕ ꯌꯥꯏ ꯑꯃ ꯁꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯍꯣꯏ ꯆꯠꯂꯝꯕ ꯌꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯤꯅꯦꯕ ꯐꯦꯁ ꯇꯧꯔꯤꯁꯤꯗꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯣꯟꯅꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯐꯦꯁ ꯇꯧꯔꯤꯁꯤꯗꯤ प्रजासिनेबा अदुना मोय प्रजागी अवाबसे तसेंगना उररोयना उद्रिब्रा नत्रगा लीला येंगिब्रा खोय अवाबसे मोयना हराविब्रा नेबा आइदि मखल अमदि लीला येंगसु येंगेन ले नत्रा सि लीला नान लोसिन यारे मी ला अमने सिसे पैरामिलिटरी फोर्सेस तो लेसे अखोय खुंगा पसिंग इमा मैरा पाइबी खुत्ता मैरा पाइबो कांगुसिंग सिना मणिपुर ngakpa ngamaga खुलाई चपसना पाइरेबा नोंमै मरु वातबा इंडिया के लानमी more than 1 lakh केदौ लेरिगे काय लेगे लोसंगे ताइ ना लोसं बिरोना इमा सिंगजु अखोय पथा जरनी विलेज किदमक्ता ngaiba khun ngaiba myam ju पथा जरनी थोइना तौ खरा दि याव राइन खलाइ खम मरमदि कैसुनते मसिगि केनो से लोसंगे तागरे मैम जो खंgai सिंग हाइने दने 48 hours ki mang लोसन बियावा अदुगुम केनो नेना इशू मनेना कैम लेते अदु deliberately अखोय सफु जुम पिदिक सुम सो थमबैसे मनुंग द केम ले हाइना मैम हाइने अथोब मतमदसु खंगबो ओइरसन मोयि कै हाइने मनुंगदा डिजाइन मैम अदुने मोय कै थोंगिनो खंगरे वी नेवर नो व्हाट्स कुकिंग इन द किचन रो अदुने मोय तौरबा मैम कै कैनो खंगबा नते अदु मैम अथोब मतमदा अखोय खंगबा ngамनबा मैम जसु होनामिनारिको यामना कैनो बाय ताइ लाइक अमको एंग्लो कुकी वार 1917 to 1919 ना समाइना अमा थोला मगा सिगी पोचे थोखिदे थोइ थोकते अमाय खरा तोनाय हनसे अदे हजिक तो मोय आरटीआई थाबा कांदा थोकते सि पोचे लेते अना एक्सिस्ट तोते काय हायखिबा सि पोचे लाइक से दुइ तारदे खोइ लोनमक जे आइजो मा इरम मदुम सि पोचे सेंगमने ना हाइबा याय पोलम लाद्रा माय तो सि पोचे नानगी खोइगी करी नुपा खोइगी जेफ बेजोस नतबा करी Elon Musk not in it. Crown high unit, sorry, I forgot. I'm a boy, Magdamo, I call, I felt to regret, but more beam the high unit. Wikipedia say, Sendo Kazi, Madame Kale, medium Sendo Pay.
aduna history is tasengna nainau tagadi akoi ju I'm not a historian adu masai lejaga pot amane so there are books on that which are still debated also British naga palinge de British ki pamjaba mo ate irami moin he ohani mo ate irami kaina akoi British narrative kai challenge so ini ujik oi lam dui mutung ina pali ba matam regime dui mutung ina history is in their own making and high ne ujik su BJP ki palabne BJP jo adu phayada phate hanag lemba system da dunia han to ma dunia mo jo high is samana remake to no loi khona kane akoina phai akoina best ni akoina adu ni lehuna khona bane adu history dim leng lai jane ba RTI thagera ma togira and akoina yeng da adu ma teba are we going the right way akoina tungi 1918 kan 1915 16 19 da never athlete lebra akoina yeng da what is the way forward what should we do now have the mathau ne RTI activists na sahi chu su da bada akoigi thai de su bap ta diga khoi adu my point is history has the past now let's dwell on the present time and the way forward adu da kai ida mi kamain to recall is let museum ju le na do bida let the historians take care of it akoigi di hujik le film sida mangap sida kamain cha kadage geopolitical situation ni kaino Myanmar ga khoi le ni relations ni kaino yamna pick ni yengbiru no have kok to tang pak tang na yengbiro expert myam level ni ko akoigi Myanmar dat leba Chinese ki influence na kaino Indian to leba post na karino border is na matang se kamai to wai no akoi is the petrol phangiba thau phangiba sing se kamai to puthok have no train ho selo tore Indiana pam ju tongan bam lebra haiba hypothesis me am nei no matam ne sida is the Anglo Manipur war nei no kain to this it may happen it doesn't have anything other can I worry never I want that especially doesn't matter to me man we should focus on the present problem talk it to da gal te iram gi iram era adu ga kai levels le na do project sida adu to ga na cookie sing cookie na ti hydro na thraga ka moi machine ti hydro thi bo ma ga adu na kai kana mo do ri ga number 1 but larger role the as a responsible person mo ta ga di huji to film je kai film no ha ba ma yam kup na yen kan je khanom da ga le na natadi paina chalo this akoigi kanto akoi misinformation gumba nataga nang sale target to paina chalangi bhai ta ko distract to gido distraction ton mase sisu laita ba nate na akoi focus over pot to the circle ne ko chak do angle shi wo sa che natata ai su khanjara mon na internet se suddenly yar puri matam se ꯑꯔꯣꯏꯕ ꯑꯣꯏꯅꯀꯣ ꯀꯩꯅꯣꯁꯦ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯀꯩꯅꯣꯁꯦ ꯂꯥꯟ ꯁꯤꯒꯤ ꯆꯠꯊꯔꯤꯕ ꯄꯣꯠꯁꯦ ꯂꯣꯏꯁꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯊꯨꯅ ꯂꯣꯏꯁꯟꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯁꯥꯏꯠꯇꯗꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯖꯁ ꯌꯨꯠ ꯈꯛꯇ ꯅꯠꯇꯕ ꯑꯦꯕ꯭ꯔꯤ ꯑꯦꯁꯄꯦꯛ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯃꯥꯏꯕꯤꯁꯤꯡ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯁ꯭ꯇꯨꯗꯦꯟ ꯑꯦꯕ꯭ꯔꯤꯊꯤꯡ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯔ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯆꯠꯊꯒꯗ꯭ꯔꯥ ꯑꯣꯔ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯁꯤ ꯏꯔꯥꯡꯁꯦ ꯂꯣꯏꯁꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯊꯝꯕꯤꯔꯝꯃꯣ ꯑꯔꯣꯏꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯃꯃꯥꯡꯗ ꯄꯟꯈꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯑꯃꯨꯛꯇꯪ ꯍꯟꯖꯟꯒꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯍꯟꯗꯛ they have sent Chandrayaan to the moon ꯊꯥꯗ ꯃꯣꯏ ꯌꯧꯔꯦ ꯈꯣꯠꯂꯦ ꯇꯥꯕ ꯉꯝꯃꯦ ꯀꯌꯥ ꯃꯌꯥꯝ ꯍꯔꯥꯎꯗ꯭ꯔꯣ ꯑꯔꯣꯏꯕꯗ ꯁꯣ ꯔꯣꯀꯦꯠ ꯁꯥꯏꯟꯁꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯛ ꯂꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯂꯩꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯅꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯦꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯗ ꯋꯦ ꯐꯣꯔꯋꯥꯔꯗ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯍꯥꯟꯅ ꯁꯤꯟꯗꯣꯛꯄ ꯌꯥꯏꯕ ꯔꯣꯀꯦꯠ ꯁꯥꯔꯒ ꯊꯥꯗ ꯊꯥꯕ ꯉꯝ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁꯤꯆꯨꯋꯦꯁꯟꯁꯤ ꯀꯩꯅꯣ ꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯤ ꯂꯦꯠꯁ ꯕꯤ ꯚꯦꯔꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯃ ꯌꯦꯡꯊꯣꯛꯅꯔꯁꯦꯕ ꯔꯣꯀꯦꯠ ꯁꯥꯏꯟꯁ ꯂꯥꯛꯕ ꯆꯪꯗꯧ ꯔꯣꯀꯦꯠ ꯁꯥꯕꯗ ꯆꯪꯗꯣꯏꯕ ꯄꯩꯁా 1% ꯐꯥꯎ ꯆꯪꯉꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯖ ꯑꯦꯟ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯋꯥꯟ ꯑꯣꯐ ꯑꯦ nail the battle was lost haina poem am leibane aduda hairise sagongi makhongda hapu horse duda akoigi nung akoigi nail sina khar kana yehudabadagi lan pau puri nupa do
ꯂꯥꯟꯐꯝꯗꯨ ꯌꯧꯕ ꯅꯪꯒꯤꯗꯦ ꯂꯥꯟꯗ ꯃꯇꯝ ꯌꯧꯅ ꯄꯥꯎ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯂꯥꯟꯗꯣ ꯃꯥꯏꯊꯤꯈꯤ aduna for want of a nail the battle was lost atay namonte ngasai sagon gi makhong du yoriba mai kena du ne akoi gi yopi du ne ana mi khudin ma ki patole pikira chawgera ma togera you may be a small insignificant person I you muji mo embe mana chief minister mo be but my role matik chan dau ta gadi we have a collective success have apawa khunayama thongmanaba khunayama amain lakpa yaina aduna mi amagi farmer amagi entrepreneur amagi magi leiba organization togireba mi dogi chhatra amagi mai tom thoku sengna with nang magi patriotic interest with nationalism adu yawna thau to with integrity with the objective of bringing peace and order amai thau to for the future adu posting the thamoi da phadna hapsin bi ka da ai thodang do phan tawdam soyu su ka ju kai dio soy do kana yogene ayu thama soy ta ga su si Punjab state di nataga si lambis da chumai lambis amana chakadam ne abagi thonga do ne da ga le adu ne na janings thank you share to you. Do I agree with you? See you in the next episode.